Manipurda Thokliba Erang Asiga Mari Leinana National Investigation Agency NIA na FIR lising taruklom Laukhatkibaduka Mari Leinana Tampaki Lamdamda Laiba Mioi Kayamarum Fagat Krabatungda Housing Amu Kuki CSOs leader Amadi Kuki Maheiroi Luchingba Singgi Mathakta NIA na FIR file Touba Houkhre NIA na Kuki CSOs leader Amadi Kuki Maheiroi Luchingba Singgi Mathakta FIR file Tarukiba Asiga Mari Leinana Kuki Student Organization Chorachandpur Zomi Student Federation Headquarter Mars Student Association Amadi Twitter Joint Headquarter na akan mamongda yaning da bafongdorakli hairiba organization sing asina punna khoyek piduna thadropa serol amada mara laijada ba Kuki CSOs leader amadi Kuki Maheiroi Luchingba Singgi Mathakta NIA na FIR file tarokiba si achumba khongthang natte maram susate amadi Kuki micham miyam gi mathakta operation chathaba khudakta lepiyu haina serol aduta palli Nakalamaromda Chorachandpur district manung sanna laiba Khanpi village da United Kuki National Army UK ne amadi Indian Army ga khuthongna kiba thaudok aduda UK ne mari laikidaba amadi khusukulai kayamarum recover tawkiba do Kuki Human Rights Council KHRC na michamni haina serol thoktuna claim tarokli serol asina makha taraduna hai Kuki miyam gi apamba matung inna UK ne na autonomous tanbada akaiba leite Bharat Sarkar na UK nebu terrorist ni haina lauthokibado Kuki Singgi demand namthanaba honabagi khudam amani UK negi ihawasi malemgi miyam amadi human right body singna maram chaba masung aina yaba maongda Kuki miyam gi right tanbani haina sakhangbiba matam oire haina su serol aduda palle